apology to deko why the apology ai ba thamoi the apology to why ba thabak ka why ka khene ba moi apology su dok de singna bani amuka ena moida mayam da challenging mut amaga loina hai bane ba moida ade mayam naga moida spang mi mana naga gi mi to maka kam badu yam pang da bane ga hai ba do adu ga de hai ka no sini mai haje manu mogi statement du da direct pan da su madu gi nung gi chen di ga yan da ai koi ku gi jo da pang da bane ga hai ka no ai koi di ne koi gi mai dei kunthra mari hato ga mangan bang ba kambu ne ba koi da pang da hai ka no sini mai haje governor no khulai thingkalo hai ka da mai dei myam khulai thingkala ka da akoi di khulai thingkaloi separate administration pi de ba khulai chui thingkaloi na phone na challenge so ba kambu ne koi di khulai thingkata ba na thingkaloi na phone na challenge so ba kambu ni akoi da pang da mai hai ka no hai ba atha ne mo ya je chen na te koi gi keno da tengno pan chakana ga tengno pan da lak ya hai ba mi ngam ba mi ne koi di chen da challenge so ba ngam ba mi ni chu sam bo da me tra nga da lak ne hai ba tam da lak ya chu sam ba da apho phol phangoi ga warning to ba ngam ba mi ne koi di akoi da pang da ne hai ka no akoi am kan ba kambu ni noi ni mi akoi de pang ya akoi di pudi sim ga se noi imphal da la ham da akoi di pudi sim du gi akoi kampo pi da akoi gi ma gi phambam mam ga office am ga swaina sahan ba ngam ba du ba kambu ni asam mai phan noi na phawai khole ga noi chida imphal da nataga manipur gi to phom da asam mai phan jam kan mani khot pani ga to da na ko ima iben na ma phi thong da kangla ri ta thok ba yam tam thi ba kambu ni ga asam na podi akoi khudum bi cha ba kambu ni noi cobra ana bharat maming ta bada commando battalion for resort action gana crp de khangal semo commando negal ba crp me da next line nam da bangam ba kampu negal le do koina nimini ni pha na koi mang de phan bangam ba kampu de aduna koi yam phaw ba kampu ni koi de challenge to kono hai noi gumba naga kacha naga ni noi di naga li ko naga uri ne naga ka guji bo ko ka su ki de ga hai ba gi wari ne ba mayam na sonda ko ki zo sing sina se apology to re mi ha to bagi apology to re ha da apology na di apology to di moi kari dan di video na ba moi da dan di imta lo roi sonde pe ba lo gi moi pi bom tu moi lo roi ba ngam ga phau pham su ngam dei dana ina ina pak su pha roi hai di ngam ro do po ne ba adu gi dam to moi na mi de lak na ri ne ba aro ni ke ni lang na ba do mi ngo da sia ba hai ma ga sa koi noi gi si se lan ge hai ta re noi gi mi to ha ki si ga sa ma ga chit thoi da adu gi marum dai ne sai je gi do chen da ngang ni ba kam jo hun ba ngang me am do wai pari yeng jing du yong kam jo ma du gi wai pari yeng jing du gi na ta ba phong da ba ma khon tok da ba akoi gi bokel loi da ba manung du chi le mi sin ju yeng wa ba aduna moi da ga hai ji moi da ga hai ji akoi da pang da ne de hai kan hai ba ne ba yam no kre mai gem na bi wa ni moi ing tawi je aduna hali do akoi hali do aduma mi si do makha da ba aduma mi si mayam thol ki ne hai ba gi ingit am ju phori ba aduga mi si noi na akoi gi mi tra ga mari hat ki bi na kem tok di akoi gi mi ta ha akoi yam tam ti na akoi da sing na di yam ti to ka ne hai ba ne ba ada mayam na yam phajaba wahan thok da halaga kuki jo jing se apology to re khole ga to dana moi gi to re khole ga han na ko to ne ba adu na sai do moi to yo po chi di mayam nai di apology ne lok de khujik to ri po cha amuk ka chu lan ching na bu lan gi la lok thulak ba kwa asam lai phal la khoi mi seng wai de kobra ra khoi mi seng wai de hai ba kum gi po ta ma ne ba direct chin dai to ju madu gi nung de chi le ba ki no de ne ne do se kobra ka che ko ma wang re cobra do commando ne ga le jidwa resort action gi apari top khanna ba thabang mi nang da khangkal ga cobra se commando battalion for resort action nai ba ne ba asam ne ba cobra se lin cobra do te ba adu gi cobra do koma wa ge koma wakhan ta da wakhan ma ga khosan da ta le da ai shu de le do adu mai le gare ba sikana le lino ba kuki jo na to ba ne ba du mo chang kan ba ne hai mi da mo hai je adu na yam ling na yam kan ba ne ga hai ba gi poto wal gi miyam da ga lok thoi da khoi ja kan ba ne hai ba gi ingit am pi ni adu na mo khoi apology to ba ne na mayam le son de apology to na sum chat de ko madu apology di wahai de apology ni but thamoi da amadi manung da magi to thok ba thabak sing de di madu apology na te madu singna ba ne ba challenge am ne ba aduni da mai tham jage adu dana masi yam tarai ta logum thok de an sam na su madu tarai ta log du dana an sam gi wa phom madu reaction to pa di tongan to ma na gi body sing su reaction to pa se ma koi gi attitude na to pa na wa khum je mai tham jage yam ho je le film si da sai ko jan sa be cobra gi thong se ko jan sa pe di pan bi ge koi na sai ko sa mai bon su pan bi ke bi koi gi koi shil laga tham ma ba koi gi militant sing du pha gi ma uta ma koi no nu ke wa phom nga ri ma si da cobra gi wang si kamai cobra si sine ma asoi gi ojik si ko gi jo gi lamen tu yem ba jing si ma si ko no question gre ba ma ke ayam ba da mai tei ga mo gi lifeline we ba lambi la phom je mai tei ni ju lei de ko ki ne ju question na ga ju question gre ba moi hu ji ki chinjak si wal e ba chinjak wa pa moi chinjak supply je ya ma matam da sam na pa ne sangam me ba moi ya sam na pa ne bu chang adu ba sam na pa ne bu chang ma ji moi khang ye moi ji ma sen ma bai ne ga nei do adu mai na sam na pa ji ma sen ma bai gi thak da ma yam na mami bi ri je nang ne moi ne bu chang ye khang bai na moi chinjak supply to ko do force am da lei tre ba khang ye ba adu na kana tong ni
ꯍꯣꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯂꯩ ꯍꯧꯖꯤꯛꯀꯤ ꯀꯣꯕ꯭ꯔꯥ CRPF ꯂꯩꯌꯦꯕ ꯑꯗꯨ CRPFꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯒꯤ ꯃꯤꯡꯗ ꯆꯠꯂꯒ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯄꯤꯕ ꯃꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯗꯔꯀꯥꯔ ꯂꯩꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯀꯣ ꯒꯨꯗꯁ ꯑꯣꯏꯕ ꯌꯥꯏ ꯑꯇꯩ ꯑꯣꯏꯕ ꯌꯥꯏ ꯃꯗꯨ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯍꯨ ꯅꯣꯁ ꯑꯗꯨꯅ ꯀꯣꯕ꯭ꯔꯥꯁꯤ ꯃꯥꯏ ꯃꯥꯜꯍꯟꯕꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯖꯩꯑꯕ ꯃꯤ ꯐꯥꯔꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯑꯇꯣꯞꯄ ꯗꯤꯁꯀꯁꯟ ꯐꯣꯔꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯐꯣꯡꯅ ꯍꯥꯏꯖꯒꯦꯕ ꯀꯣꯕ꯭ꯔꯥ ꯃꯤꯁꯨ ꯐꯥꯔꯣꯏ ꯈꯨꯠꯂꯥꯏꯁꯨ ꯐꯥꯔꯣꯏ ꯐꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯨ ꯈꯔ ꯂꯩꯔꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯣꯡꯃꯩ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯄꯁꯨ ꯍꯥꯏꯔ ꯈꯪꯗ꯭ꯔꯤꯑꯕ ꯃꯣꯏꯗꯤ ꯀꯔꯝꯗꯤ ꯀꯩꯅꯒ ꯇꯧꯁꯟꯅꯕꯅ ꯉꯥꯛꯇ ꯃꯄꯨꯡ ꯑꯣꯏꯔꯦꯕ 10,000 ꯄ꯭ꯂꯁ ꯂꯩꯌꯦꯕ ꯆꯤꯡꯕ ꯈꯨꯠꯂꯥꯏꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯦ ꯈꯨꯠꯂꯥꯏ 3 ꯐꯥꯔꯒ ꯁꯤꯗꯩꯗ ꯑꯦꯆꯤꯞꯃꯦꯟꯒ ꯑꯣꯏꯈꯠꯂꯒ ꯇꯧꯔꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯁꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯀꯣꯕ꯭ꯔꯥꯁꯦ ꯀꯣꯃꯥ ꯕꯇꯥꯂꯤꯌꯟ ꯑꯣꯟꯈ꯭ꯔꯦ ꯀꯣꯃꯥ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯗꯕ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯋꯥꯈꯜ ꯃꯥꯡꯉ ꯇꯥꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨ ꯀꯅꯥꯅ ꯑꯣꯏꯍꯜꯂꯦ ꯀꯨꯀꯤꯖꯣꯅ ꯑꯣꯏꯍꯟꯕꯅꯦꯕ ꯑꯗꯨꯅ ꯀꯨꯀꯤꯖꯣꯅ ꯑꯃꯨꯛ ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯇꯧꯕ ꯉꯝꯕ ꯃꯣꯏꯒꯤ ꯄꯋꯥꯔ ꯃꯣꯏꯒꯤ एबिलिटी ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯌꯥꯝ ꯁꯝꯅ ꯃꯌꯥꯝꯗ ꯂꯧꯊꯣꯛꯄꯅꯦ ꯑꯩꯅ ꯃꯥꯏ ꯂꯧꯖꯩ ꯑꯩꯈꯣꯏꯁꯦ ꯑꯦꯛꯁꯦꯞꯁꯅꯦꯂꯤ ꯒꯨꯗ ꯑꯩꯈꯣꯏ ꯇꯣꯞ ꯇꯣꯞꯅ ꯑꯩꯈꯣꯏꯁꯤ ꯐꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯖꯔꯤꯕꯅꯦꯕ ꯀꯨꯀꯤꯅ ꯍꯥꯏꯁꯦ आर वी विकेट हाइजे मसी अखोइबु याम फत्तबा अमा कांबु अमा लागाना माना हंगिसे पृथ्वी म्यामदा कंट्री की म्याम मालेमदि अखोइगी लेबाक की म्यामदा हंगिसे मा हाइजे वी आर एक्सेप्शनली गुड हाइबनेबा अखोइजे सी कनो फै हाइने मोइना आदि नगागा तंगै पोसदा सिगी तंजाम लोगनेबा अदुना अखोइना कुकी जो अखोइना मोइना हाइजरिसे को कुकी जो अखोइना हाइदि केजे सिना हाइजरिसे हालिबा नगागी मितौदु हाफम थोकना हालिबनी तंगाइ पदना हाते यादना हालिबनी हाइबगी पोट अमसु मोइना अदमै पुरन खल्लेबा मै तंगाइ फिबन मतम लापने अदुना मोइना सेंगदुरे वारी म्यामसे मोइना सेंगदुरपा मसी मदा सेंगदुरे मदा अनसमना पेंदबा फोंदोरैसे आई अनसमना पेंदबा फोंदोरैसे असि फोंदोफम थ्रेल लवेबा si amada bias leba favoritism leba nepotism lebi wante ko amagi singko waron kuchung kano sigi keje sigi singdoi bamong singdugi matung haidi mana kari gidamuk de intentionally kari gidamuk de press conference am pa gadu haidi no ba sumna koi langre kokre haibodi keno ma icha haibi aiba mana kari gumba adugi marumdu da mi taru hat ki bedu nuai tabadu ki khiteng ga tawri kholi ga hai ko mana haidi ba mayam nakalam de leader ba wari mayam du da amuk toidi lamde sum haidi adabgi ase langre hai tare ga haibdo असमी तरु हाकिबदी कोई में लान गरेगा हाइ तारेगा हाइ फिल्म दुनेबा याम इनवॉलंटरी हाइबदो हाइनिंगदना हाइबरम लेदना हाइदी अदमाइ तोगना अदमाइ लेबने दना अनसमना मसीगी मतांगदा कोई लान के सोगे हाबि यारोय हाइजे को मसी आइडी अदम हाइबम थोपने खले हाइरपम थोपो वापम ने आई सके हुजु जुंग सी थमजरिबो मिसम हातुलगा लान क्रे सोय क्रे हाइबे यारोय हाबा अनसमना फुंदोलि वाफम से कोई कमाय यंगबे सुमे खोइगी मोगी नगागा कुकी की मुंगनब सेम होरे मुंगनब होरब मतुंगदा मोसी खनरे हानरे को माइ पाट हानबा अदा सममनब मिसी मैम यावरी नगागी चममनब मिसी कुकी चममनब मिसी अदा नगागी दे याम चममनब मिसी सी चममन निंगाय ओइद्रे कुकीना कुकी हाजे कुकी लोय मकी वाति को कुकी मत लेबल लमेन तुएन बदुनी को अदु बखोइने सुम नातना दु हाया दबई कुकी ने समना हाइबे वाने बको अदु कुकी मैम लोय हाइबे नचदे हाइबे mai तौजगे मई मत लेबल लमेन तुएन बसिन हापने सुम मेक सेंगे नगागी सिरिबा मी खुदि मक्सी कुकी ना हापने हाइबे सुम लोय मेक सेंगेबा अदु कुकी की सिबा मी सिंगसी हापसिंग नगाना हापसु मानबा कुकीना हापसु मानबा खदि यावबा को सिम लेरे को अदि सिदा गगदे हुजिकी नगागी मी फार मतुंगदा कुइना फार कादा पगी होस्टेस एक्सचेंज तौनबगी वाथो कुइ लेमदल अदुगी नाखै सेंग मतुंगदा होस्टेस मागी नगाना फाजलंबा कुकी की मीदु त्रामीदु पीग्र मतुंगदा अखोई नगागी फाजिंगिबा कनोसे नगागी फाजिंगिबा कुकीना फाजिंगिबा मी तरुक्सी गी पिरकपजे असी बक्चांग वे पिरक पादे हकी बक्चांग से खर तमथीब मोंग हाल पिरक पसिदे गिने बोजिक लाइबो वाफम से मसी मतंग सी पृथ्वी की मियामना अखोई कुकी सिंगे हेन बलि चतसी हाय अखोई लम हेन कुकी सिंग को दुगे हेन बलि चतसी पृथ्वी मियाम जिना याम लोइन मंग यानिंग्रे निंदा तवरे कुकी बु याम तमथीबा मिय कांगलोबम बोइरे न उरेबा करी जिनो कांदा कुकी लोय मकी वांतना कुकी लोय चतखिबे वानेबा को अदुदि मगी लम हेन तुएन बखर न थोन जबने अदुना खोइने कुकी ना हाइबो मतम द सुमोइना हाइम कनो तोबे खाइदो हाइबसी सुम चनदेबा पुलप पुलप हाइगलेबा माय किदि खाइदो हाइबम दि थोइको अदु पुलप पुलप कुकी नगा चलिसे माना अदुम चतखिबनेबा अदुमाय तोना कुकी ना तोबने खंगे मसी आहान बनतबा कुकी कैना गदा असीबा हक्चांगसी मसीगी ममांगदा मयाम याम हेन खोइगी थमोय सोकनगिबा पृथ्वी मयामना कंडेम तौखिबा याम कन्ना क्रिटिसाइज तौखिबा हाइतारे को कुकी जिंगी तमथि कुकी जो जिंगी तमथिबा लिचत हारगदी जिरी बांगी चक्रा रोडा थोखिबा थोकदोको मामा सिंग अंगांग सिंग यावगा मी तरुक नुपी तरुक हाय मी तरुक हाइतारे नुपी अहुम नुपी अंगा पा खारगुमसे अंगांग खरा अहुम अंगा मामा अहल अहुम अंगा हाइतारे नुपी दिगा दको मोय तरुक हातखिबगी याम तमथिबा मी हात अदुमगा लेंगे सावबनेबा अदु मथकदा मु
kuki sing sina akhoi gi maitei gi mi tam thina hathi mi kharam su kra tawre ba yawe matang ni ko kuki gi mi maitei na hatpa nagan hatpa sun yong na ba lan ni kha yong na da su yam na maru di mo ni khwa thina ha video futir ka taw na ko da yam thado ba ko do ba se maitei gi pakhang ni sabi ko chapa da hato khiba ko adugi mong ma do hadam dai gi photo e bugumba adigi aramba gi meeting happa da moina kom tro mami khunja no mai ka pa kom da kauk thogi ba thade gi ba to sumba thodu mayam tam thina uringi marak sida jiri ba gi jakwa do gi amadi akhoi gi keno gi deron wifi gi thogdok se dewa ba hum dagi pha ga happa gi thogdok sine ba si hala matung da ahan ba da moi gi kuki rong gi lai se amana mungang na amani na moina ja ahan ba da mi sing je pha di hai ko nagai mi tok se pha di hai ba ani su ba da moina mo hai si mi si mogi mi phagi ba kuki gi phagi ba nagai ma khudle mi tram ni se akoi gi ahin bo su asi bo su pi bi ro pi thop pi ro ha ba adu man di kai moi di kuki na di mai e nagai mi ji da hat khrab ni na moi ni su moi ni to bol mai nagai su to rong ngani moi khan ba le rong ngane ba adu bo wa phom am le de adu bo si wa phom ji le da si gi bharat sarkar gi mana kong yong nak tana ya wa ma thak yong na padagi tangai phadana moi gi kuki gi mi tram mi thado khre thado khra madung sida to iba phibam da moina hoji ngangai ba lon myam se tumina le moi la le je khanga bani ko adu moina na han singui se kuki jo kaung china singui ba sida ai di miyeng ani khai smai uje ba amana kadoge bu akoi gi kuki mayam tai ni se kuki khedani ma sida jo mi wa swa yok di ko mayam na sonda nei ba kuki na ha ga dum taw ba ade kuki na mathanda na tom hing ba na tom sigi thodok le thoba pam da gi moini jo mi se kon chan na ba ke je china kuki jo kaung chin nai ta re jo mi trap si nakalam sak khidna ba ko khaidok da ma moina jo mi kaung du ko kon chan laga kon chan ba yana ba gi tanja ma lo ba chengdok ba ke je di kuki ge jo mi ge pulaga da wina kuki jo kaung chin la chengdok ba da jo mi se moi nam na pusin ba moi gi politics da pusalak ba ko moi gi kino chida game chida moi sana ba yana pusalak ba ma ade ani su ba da moina naga si yam puchida ba londa pa da si na bi tanja am lo ba kacha naga ga hai ba ko kacha naga si magi tamiloji adu british ki madam dis mai tholamba ari kecha dance forest ka thonba adu nakalam da thamjaraga ko moina haini mi di kugi jo kauntina di kacha naga di akoi gi naga ga si masjid makai gi naga haidare naga mapum na taba noi di napsa bana ga ne ga haining bagi kot amaju mana swai sida sum nei singdok bana taba se singdok bodi singdok ba means sabone di clarification ai kharam ne apology ne ko apology di hoi mana mi bagi wa ngam da lai gi da mi ngai te khoti na yamna haide bagi haipet hairam baga mana nakan da pudari ba gino me am dudi sengdok warogi pot me am dudi mana yang pajana hai di ba pajana hai di moi gi wei bidani ko akoi me am na yeng dudi ya da moi na moi gi wei da pajaja ba me am da moi pithribi me am da moi hangai ba ai mo koi na nagana hat ki bidi akoi mitra mari ni hoji ba da pasar hum yaw na hat ki ba si moi masing na bidari ko mitra mari ni aduga ai koi na hat be taru khakta ne ba taru khak hat ba chibu yam na saing ja bani yam pang da bani yam phat da bani hairaga di tara mai happa sine kamai to bono moi ya phabra wa moi sina akoi kano digi kuki de na phabna haini ra moi na hangai je pithribi gi miyam da hangal amni ko na naga khak du challenge so odna tene ko aduga moi sine na phodi phabra taru khat ba koi bani am phatta mi nai mi taru kha khat ba naga mi taru kha khat ba koi sine am phatta bane naga mi taru kha khat ba kuki jo koi sine am phatta bane har ga di ai koi kuki jo gi mi tram ni hat ki ba se masi gi naga sing di aphabra ga na moi na ma hai se aduna mana na han moi singdui wa se si makhata na hoji gi naga ga kuki sai ba mai ko tension moi gi conflict gi sai ba mai sida amuk thau hapten bane mai chak hapten bai tare aduga naga bu su amuk chu challenge toksin ba and number 3 pithribi gi miyam na la na uidu uganu hoji gi yang sida aikoi kuki di achumba kambuni haibidi arwi wicket ka hari mana akoi si yana phattaba company haibagi haira phattabara ga haijeba machine tai di we are exceptionally good haibneba akoi si exceptionally good akoi top na koi si phaba company haijeri neba kuki haije are we get haije masi akoi bu yama phattaba ma kambu mala ga mana hangise pithribi miyam da country miyam malim di akoi gi lebak miyam da hangise ma haji we are exceptionally good haibneba akoi je si keno phai hai ne moina id naga ga tongai posida sigi tanjam lo ne baduna akoi na kuki jo akoi na moina haijeri se ko kuki jo akoi na haidi ke je sin haijeri se hali ba naga gi mi tok du hatham thok na hali bani tangai padan hate ya dan hali bani hai bagi pot am su moina adi mai pu ran khal leba mai bi tangai phiban matam lak ne aduna moina sengdure wari myam se
ꯃꯣꯏꯅ ꯁꯦꯡꯗꯣꯛꯄ ꯃꯁꯤ ꯃꯇꯥꯡ ꯁꯦꯡꯗꯣꯛꯄ ꯃꯇꯝꯗ ꯑꯟꯁꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯏꯁꯦ ꯑꯩ ꯑꯟꯁꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏꯁꯤ ꯑꯁꯤ ꯐꯣꯡꯗꯣꯛꯐꯝ ꯊꯣꯛꯑꯦ ꯂꯧꯋꯦꯕ ꯁꯤ ꯑꯃꯗ ꯕꯥꯏꯑꯁ ꯂꯩꯕ ꯐꯦꯚꯔꯤꯖꯝ ꯂꯩꯕ ꯅꯦꯄꯣꯇꯤꯖꯝ ꯂꯩꯕ ꯋꯥꯟꯇꯦꯀꯣ ꯃꯥꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯟ ꯈꯨꯠꯆꯪ ꯀꯩꯅꯣꯁꯤꯒꯤ ꯀꯦꯖꯦꯠꯁꯤꯒꯤ ꯁꯦꯡꯗꯣꯛꯏꯕ ꯃꯑꯣꯡꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯍꯥꯏꯗꯤ ꯃꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃ ꯄꯥꯏꯒ ꯑꯗꯨꯒ ꯍꯥꯏꯔꯛꯏꯅꯣꯕ ꯆꯨꯝꯅ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕ ꯌꯥꯏꯑꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗꯨꯗ ꯃꯤ 3 ꯍꯥꯠꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯨꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯤ ꯈꯣꯠꯂꯤꯒ ꯍꯥꯏꯔꯒꯀꯣ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯃꯌꯥꯝ ꯅꯥꯀꯜ ꯑꯃꯗ ꯂꯤꯗꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯗꯨꯗ ꯑꯃꯨꯛ ꯇꯧꯔꯤꯗꯤ ꯂꯥꯟꯗꯦ ꯁꯨꯝ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯁꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯒ ꯍꯥꯏꯕꯗꯣ ꯑꯁꯤ ꯃꯤ 3 ꯍꯥꯠꯈꯤꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯈ꯭ꯔꯦꯒ ꯍꯥꯏꯇꯥꯔꯦꯒ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨꯅꯦꯕ ꯌꯥꯝ ꯏꯟꯚꯂꯟꯇꯔꯤ ꯍꯥꯏꯕꯗꯣ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯅ ꯑꯟꯁꯝꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯒ ꯍꯥꯏꯕ ꯌꯥꯔꯣꯏꯒ ꯍꯥꯏꯁꯦꯀꯣ ꯃꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯅ ꯈꯜꯂꯦ ꯍꯥꯏꯔꯛꯐꯝ ꯊꯣꯛꯄ ꯋꯥꯐꯝ ꯑꯃꯅꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯍꯥꯟꯕ ꯔꯥꯎꯟ ꯑꯗꯨꯃꯥꯏꯅ ꯇꯝꯖꯒꯦ ꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯈꯛꯇꯅ ꯌꯥꯔꯣꯏ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯅꯠꯇꯕ ꯌꯥꯝ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯜꯂꯛꯄꯅꯤ ꯃꯈꯥ ꯇꯥꯕꯁꯤꯗ ꯍꯤꯝꯆꯟꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯍꯥꯠꯄꯁꯤꯡ ꯑꯩꯈꯣꯏ ꯃꯁꯥꯅꯁꯨ ꯌꯥꯖꯔꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯉꯝꯍꯧꯗꯕꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂ ꯐꯥꯎꯕ ꯃꯤꯑꯣꯏ ꯆꯦꯟꯅꯔꯤꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯈꯨꯜ ꯉꯥꯛꯆꯔꯨꯕ ꯃꯤꯅ ꯂꯥꯟꯗꯥꯔꯛꯄ ꯌꯦꯛꯅꯕꯁꯤꯡ ꯂꯥꯟꯗꯥꯔꯛꯄꯗ ꯈꯨꯟ ꯉꯥꯛꯅꯅꯕꯅꯤ ꯍꯥꯏꯅ ꯊꯣꯛꯆꯔꯨꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯅꯍꯥꯁꯤꯡꯕꯨ ꯑꯣꯏꯅ ꯐꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯁ ꯃꯌꯥꯝ ꯄꯥꯜꯂꯒ ꯑꯩꯈꯣꯏ ꯖꯦꯜꯗ ꯊꯥꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃ ꯑꯩꯈꯣꯏ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗꯒꯤ ꯋꯥꯍꯪꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯌꯦꯡꯕꯤꯔ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤ ꯂꯩꯔꯤꯁꯦ ꯅꯍꯥꯟꯒꯤ ꯀꯦꯖꯦꯠꯁꯤꯅ ꯃꯣꯏꯅ ꯁꯦꯡꯗꯣꯛꯄꯗ ꯃꯌꯥꯝꯅ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈ꯭ꯔꯦ ꯑꯦꯄꯣꯂꯣꯖꯥꯏꯁ ꯀꯩꯅꯣ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯇꯧꯋꯦ ꯍꯥꯏꯅꯩꯌꯦꯕ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯅꯠꯇꯦꯕ ꯃꯣꯏ ꯑꯦꯄꯣꯂꯣꯖꯤ ꯇꯧꯗꯦꯀꯣ ꯋꯥꯍꯩꯗ ꯑꯦꯄꯣꯂꯣꯖꯤ ꯍꯥꯏꯕꯒ ꯊꯃꯣꯏꯗ ꯑꯦꯄꯣꯂꯣꯖꯤ ꯇꯧꯕ ꯍꯥꯏꯕ ꯊꯕꯛꯀ ꯋꯥꯍꯩꯒ ꯈꯦꯠꯅꯩꯌꯦꯕ ꯃꯣꯏ ꯑꯦꯄꯣꯂꯣꯖꯤꯁꯨ ꯇꯧꯗꯦ ꯁꯤꯡꯅꯕꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯣꯏꯗ ꯃꯌꯥꯝꯗ ꯆꯦꯂꯦꯟꯖꯤꯡ ꯃꯨꯠ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯕꯅꯦꯕ ꯃꯣꯏꯗ ꯑꯗꯩ ꯃꯌꯥꯝꯅꯒ ꯃꯣꯏꯗ ꯄꯥꯡ ꯃꯤ ꯑꯗꯨꯃꯥꯏꯅ ꯅꯥꯒꯥꯒꯤ ꯃꯤ 3 ꯃꯀꯛ ꯀꯝꯕꯗꯨ ꯌꯥꯝ ꯄꯥꯡꯗꯕꯅꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯁꯤꯅꯤ ꯃꯣꯏ ꯍꯥꯏꯁꯦ ꯃꯗꯨ ꯃꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯗ ꯗꯥꯏꯔꯦꯛ ꯄꯟꯗꯁꯨ ꯃꯗꯨꯒꯤ ꯅꯨꯡꯒꯤ ꯁꯦꯟꯗꯤ ꯀꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯨꯀꯤꯖꯣꯗ ꯄꯥꯡꯗꯕꯅꯦꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ 34 ꯍꯥꯠꯇꯣꯛꯑꯒ ꯃꯥꯡꯍꯟꯕ ꯉꯝꯕ ꯀꯥꯡꯕꯨꯅꯦꯕ ꯑꯩꯈꯣꯏꯗ ꯄꯥꯡꯗꯕꯅꯦ ꯍꯥꯏꯔꯛꯀꯅꯨ ꯁꯤꯅꯤ ꯃꯣꯏ ꯍꯥꯏꯁꯦ ꯒꯕꯔꯅꯔꯅ ꯈꯨꯠꯂꯥꯏ ꯊꯤꯡꯀꯠꯂꯣ ꯍꯥꯏ ꯀꯥꯟꯗ ꯃꯩꯇꯩ ꯃꯌꯥꯝ ꯈꯨꯠꯂꯥꯏ ꯊꯤꯡꯀꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯊꯤꯡꯀꯠꯂꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗꯕ ꯈꯨꯠꯂꯥꯏ ꯁꯨꯏ ꯊꯤꯡꯀꯠꯂꯣꯏꯅ ꯐꯣꯡꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯊꯤꯡꯀꯠꯇꯕꯗ ꯅꯠꯇꯅ ꯊꯤꯡꯀꯠꯂꯣꯏꯅ ꯐꯣꯡꯅ ꯆꯦꯂꯦꯟꯖ ꯇꯧꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯗ ꯄꯥꯡꯗꯕꯅꯦꯗꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕ ꯑꯔꯊꯅꯦꯕ ꯃꯣꯏ ꯍꯥꯏꯁꯦ ꯁꯦꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯦꯡꯅꯧꯄꯜ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯇꯦꯡꯅꯧꯄꯜꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯤ ꯉꯝꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯁꯦꯝꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯕ ꯃꯤꯅꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯦ 35ꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯐꯕ ꯐꯣꯜ ꯐꯪꯉꯣꯏ ꯀꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯕ ꯉꯝꯕ ꯃꯤꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯗ ꯄꯥꯡꯗꯕꯅꯦ ꯍꯥꯏꯔꯛꯀꯅꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯟꯕ ꯀꯥꯡꯕꯨꯅꯤ ꯅꯣꯏꯅ ꯃꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯦ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯒꯥꯁꯦ ꯅꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝꯗꯨꯒꯤ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯝꯐꯝ ꯑꯃꯒ ꯑꯣꯐꯤꯁ ꯑꯃꯒ ꯁꯨꯃꯥꯏꯅ ꯁꯥꯍꯟꯕ ꯉꯝꯕ ꯑꯗꯨꯝꯕ ꯀꯥꯡꯕꯨꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜ ꯅꯣꯏꯅ ꯐꯥꯎꯋꯦ ꯈꯣꯠꯂꯦꯒ ꯅꯣꯏ ꯁꯤꯗ ꯏꯝꯐꯥꯜꯗ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯃꯐꯝꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯌꯥꯝ ꯀꯟꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯇꯧꯗꯅꯀꯣ ꯏꯃꯥ ꯏꯕꯦꯟꯅ ꯃꯐꯤ ꯊꯣꯡꯗꯅ ꯀꯪꯂꯥꯗ ꯇꯥꯟꯊꯣꯛꯄ ꯌꯥꯝ ꯇꯝꯊꯤꯕ ꯀꯥꯡꯕꯨꯅꯤ ꯀꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯝꯕꯤꯗ ꯆꯠꯄ ꯀꯥꯡꯕꯨꯅꯤ ꯅꯣꯏꯅ ꯀꯣꯕ꯭ꯔꯥꯅ ꯚꯥꯔꯠꯇ ꯃꯃꯤꯡ ꯇꯥꯕꯗ ꯀꯃꯥꯟꯗꯣ ꯕꯇꯥꯂꯤꯌꯟ ꯐꯣꯔ ꯔꯤꯖꯣꯔ ꯑꯦꯛꯁꯟ ꯀꯥꯏꯅ CRPF ꯈꯪꯒꯠꯂ ꯁꯦꯝꯃꯕ ꯀꯃꯥꯟꯗꯣ ꯅꯦꯒ ꯂꯩꯕ CRPꯒꯤ ꯃꯔꯛꯇ ꯅꯦꯛꯁꯂꯥꯏꯠ ꯅꯝꯗꯕ ꯉꯝꯕ ꯀꯥꯡꯕꯨꯅꯦꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯐꯟꯕ ꯉꯝꯕ ꯀꯥꯡꯕꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯥꯎꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯤ ꯅꯣꯏꯒꯨꯝꯕ ꯅꯥꯒꯥ ꯀꯆꯥ ꯅꯥꯒꯥꯅꯤ ꯅꯣꯏꯗꯤ ꯅꯥꯒꯥꯂꯤꯒꯤ ꯍꯣꯜ ꯅꯥꯒꯥ ꯑꯣꯔꯤꯖꯤꯅꯦꯜ ꯅꯥꯒꯥ ꯀꯥꯡꯕꯨꯁꯤꯒꯤ ꯕꯧ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯀꯤꯗꯦꯒ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯦꯕ ꯃꯌꯥꯝꯅ ꯁꯣꯝꯗ ꯀꯨꯀꯤꯖꯣꯁꯤꯡꯁꯤꯅ ꯑꯁꯤ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈ꯭ꯔꯦ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯑꯦꯄꯣꯂꯣꯖꯤ ꯅꯠꯇꯦ ꯑꯦꯄꯣꯂꯣꯖꯤ ꯇꯧꯔꯗꯤ ꯃꯣꯏꯗ ꯀꯔꯤ ꯗꯟꯗꯤ ꯄꯤꯗꯣꯏꯅꯣꯕ ꯃꯣꯏ ꯗꯟꯗꯤ ꯑꯝꯇ ꯂꯧꯔꯣꯏ ꯁꯣꯝꯗ ꯄꯤꯔꯛꯄ ꯂꯣꯒꯤ ꯑꯣꯏꯅ ꯄꯤꯕꯝꯗꯨꯁꯨ ꯃꯣꯏ ꯂꯧꯔꯣꯏꯕ ꯉꯝꯃꯒ ꯐꯥꯕꯁꯨ ꯉꯝꯗꯣꯏꯗꯅ ꯑꯦꯔꯥꯏꯅ ꯄꯥꯛꯁꯨ ꯐꯥꯔꯣꯏ ꯍꯥꯏꯗꯤ ꯉꯝꯃꯔꯣꯏꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯣꯏꯅ ꯃꯤꯗ ꯂꯛꯅꯔꯤꯕꯅꯦꯕ ꯑꯥꯏꯔꯣꯅꯤꯀꯦꯜꯂꯤ ꯂꯛꯅꯕꯗꯣ ꯃꯤꯉꯣꯟꯗ ꯁꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯣꯏꯒꯤꯁꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯅꯣꯏꯒꯤ ꯃꯤ 3 ꯍꯥꯠꯈꯤꯕꯁꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯆꯦꯟꯗꯅ ꯉꯥꯡꯉꯤꯕ ꯀꯝꯖꯥꯎ ꯍꯨꯟꯕ ꯋꯥꯉꯥꯡ ꯃꯌꯥꯝꯗꯣ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯨ ꯌꯦꯡꯉꯣ ꯀꯝꯖꯥꯎ ꯍꯨꯟꯕ ꯃꯗꯨꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯤꯡꯗꯨꯒꯤ ꯅꯠꯇꯕ ꯐꯣꯡꯗꯣꯛꯇꯕ ꯃꯈꯣꯟ ꯊꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯜ ꯑꯣꯏꯗꯕ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯁꯦꯟꯁꯨ ꯌꯦꯡꯉꯣꯕ ꯑꯗꯨꯅ ꯃꯣꯏꯅꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯄꯥꯡꯗꯕꯅꯤꯗꯤ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯌꯥꯝ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯒꯦꯝꯅꯕꯒꯤ ꯋꯥꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯍꯥꯠꯂꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯂꯤꯗꯣ ꯑꯗꯨꯝꯕ ꯃꯤꯁꯤꯗꯣ ꯃꯈꯥ ꯇꯥꯕ ꯑꯗꯨꯝꯕ ꯃꯤꯁꯤ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃꯁꯨ ꯐꯥꯎꯔꯤꯑꯦꯕ ꯑꯗꯨꯒ ꯃꯤꯁꯤ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯍꯥꯠꯈꯤꯕꯗꯨꯅ ꯀꯔꯤꯝ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯃꯤ 3 ꯍꯥꯠꯄ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯝꯊꯤꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯔꯗꯤ ꯌꯥꯝ ꯊꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯅꯦꯕ
ꯑꯗ ꯃꯌꯥꯝꯅ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛꯇꯣ ꯍꯜꯂꯒ ꯀꯨꯀꯤ ꯖꯣꯏꯁꯤꯡꯁꯦ ꯑꯦꯄꯣꯂꯣꯖꯤ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯟ ꯇꯧꯗꯅ ꯃꯣꯏꯒꯤ ꯇꯧꯔꯦ ꯈꯣꯠꯂꯦ ꯀꯥꯟ ꯍꯟꯗꯅ ꯈꯣꯠꯇꯅ ꯇꯧꯕꯅꯦꯕ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯗꯣ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯦꯄꯣꯂꯣꯖꯤꯅꯦ ꯂꯧꯗꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯁꯤꯗ ꯑꯃꯨꯛꯀꯁꯨ ꯂꯥꯟ ꯁꯤꯡꯅꯕ ꯂꯥꯟꯒꯤ ꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯄꯀꯣ ꯑꯁꯥꯝ ꯔꯥꯏꯐꯜꯗ ꯑꯩꯈꯣꯏ ꯃꯤꯆꯪ ꯑꯣꯏꯔꯦ ꯀꯣꯕ꯭ꯔꯥꯗ ꯑꯩꯈꯣꯏ ꯃꯤꯆꯪ ꯑꯣꯏꯔꯦ ꯍꯥꯏꯕꯒꯨꯝꯕꯒꯤ ꯄꯣꯠ ꯑꯃꯅꯦꯕ ꯗꯥꯏꯔꯦꯛ ꯆꯤꯟꯗ ꯍꯥꯏꯗꯨꯁꯨ ꯃꯗꯨꯒꯤ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯀꯩꯅꯣꯗꯨꯅꯦꯕ ꯅꯩꯍꯟꯗꯣꯏꯁꯦ ꯀꯣꯕ꯭ꯔꯥ ꯀꯥꯏ ꯆꯠꯒꯦ ꯀꯣꯃꯥ ꯋꯥꯡꯈ꯭ꯔꯦ ꯀꯣꯕ꯭ꯔꯥꯗꯣ ꯀꯃꯥꯟꯗꯣꯅꯦꯒ ꯂꯩꯖꯗꯕ ꯔꯤꯖꯣꯔꯠ ꯔꯨꯠ ꯑꯦꯛꯁꯟꯒꯤ ꯑꯄꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯈꯟꯅꯕ ꯊꯕꯛꯒꯤꯗꯃꯛꯇ ꯈꯟꯒꯠꯂꯒ ꯀꯣꯕ꯭ꯔꯥꯁꯦ ꯀꯃꯥꯟꯗꯣ ꯕꯠꯇꯥꯂꯤꯌꯟ ꯐꯣꯔ ꯔꯤꯖꯣꯔꯠ ꯔꯨꯠ ꯑꯦꯛꯁꯟ ꯍꯥꯏꯕꯅꯦꯕ ꯑꯁꯝꯕꯅꯦꯕ ꯀꯣꯕ꯭ꯔꯥꯁꯦ ꯂꯤꯟ ꯀꯣꯕ꯭ꯔꯥꯗꯣ ꯅꯠꯇꯦꯕ ꯑꯗꯨꯒꯤ ꯀꯣꯕ꯭ꯔꯥꯗꯣ ꯀꯣꯃꯥ ꯑꯣꯏꯈ꯭ꯔꯦ ꯀꯣꯃꯥ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯈꯜ ꯃꯥꯡꯒ ꯍꯣꯁꯄꯤꯇꯥꯜꯗ ꯇꯥ ꯂꯩꯕꯗ ꯑꯥꯏꯁꯤꯌꯨꯗ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈ꯭ꯔꯦꯕ ꯁꯤ ꯀꯅꯥ ꯂꯩꯍꯜꯂꯤꯅꯣꯕ ꯀꯨꯀꯤꯖꯣꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯣꯏꯁꯦ ꯌꯥꯝ ꯀꯟꯕꯅꯦ ꯍꯥꯏꯔꯤꯃꯤꯗ ꯃꯣꯏ ꯍꯥꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯂꯤꯡꯅ ꯌꯥꯝ ꯀꯟꯕꯅꯦꯒ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯋꯥꯔꯜꯒꯤ ꯃꯌꯥꯝꯗꯒ ꯂꯥꯎꯊꯣꯛꯏꯗꯣ ꯑꯩꯈꯣꯏꯁꯦ ꯑꯀꯟꯕꯅꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯦꯄꯣꯂꯣꯖꯤ ꯇꯧꯕꯅꯦꯅ ꯃꯌꯥꯝꯅ ꯁꯣꯝꯗ ꯑꯦꯄꯣꯂꯣꯖꯤ ꯇꯧꯈ꯭ꯔꯦꯅ ꯁꯨꯝ ꯆꯠꯂꯦꯀꯣ ꯃꯗꯨ ꯑꯦꯄꯣꯂꯣꯖꯤꯗꯤ ꯋꯥꯍꯩꯗ ꯑꯦꯄꯣꯂꯣꯖꯤꯅꯤ ꯕꯠ ꯊꯃꯣꯏꯗ ꯑꯃꯗꯤ ꯃꯅꯨꯡꯗ ꯃꯥꯒꯤ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯡꯗꯗꯤ ꯃꯗꯨ ꯑꯦꯄꯣꯂꯣꯖꯤ ꯅꯠꯇꯦ ꯃꯗꯨ ꯁꯤꯡꯅꯕꯅꯦꯕ ꯆꯦꯂꯦꯟꯖ ꯑꯃꯅꯦꯕ ꯑꯗꯨꯅꯤꯗ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯗꯨꯅ ꯃꯁꯤ ꯌꯥꯝ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯗ ꯑꯟꯁꯝꯅꯁꯨ ꯃꯗꯨ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯗꯗꯅ ꯑꯟꯁꯝꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯔꯤꯑꯦꯛꯁꯟ ꯇꯧꯔꯛꯄ ꯑꯗꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯥꯒꯥꯒꯤ ꯕꯣꯗꯤꯁꯤꯡꯅꯁꯨ ꯔꯤꯑꯦꯛꯁꯟ ꯇꯧꯔꯛꯄꯁꯦ ꯃꯈꯣꯏꯒꯤ ꯑꯦꯇꯤꯆꯨꯠꯇꯨꯅ ꯇꯧꯔꯛꯄꯅꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯉꯁꯥꯏ ꯑꯣꯖꯥꯅ ꯁꯥꯏꯐꯦꯠ ꯀꯣꯕ꯭ꯔꯥꯒꯤ ꯊꯧꯑꯣꯡꯁꯦ ꯑꯣꯖꯥꯅ ꯁꯥꯏꯐꯦꯠꯇꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯣꯖꯥ ꯃꯩꯕꯣꯟꯅꯁꯨ ꯄꯟꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯏꯁꯤꯜꯂꯒ ꯊꯝꯃꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯗꯨ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯊꯤꯟꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃ ꯃꯁꯤꯗ ꯀꯣꯕ꯭ꯔꯥꯒꯤ ꯋꯥꯍꯪꯁꯤ ꯀꯃꯥꯏꯅ ꯀꯣꯕ꯭ꯔꯥꯁꯤ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯀꯨꯀꯤꯖꯣꯒꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯁꯤ ꯃꯁꯤ ꯀꯩꯅꯣ ꯀꯣꯏꯁꯤꯟꯈ꯭ꯔꯦꯕ ꯃꯥꯏꯀꯩ ꯑꯌꯥꯝꯕꯗ ꯃꯩꯇꯩꯒ ꯃꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯕ ꯂꯝꯕꯤ ꯂꯥꯛꯐꯝꯁꯦ ꯃꯩꯇꯩꯅꯁꯨ ꯂꯩꯔꯦ ꯀꯣꯀꯤꯅꯁꯨ ꯅꯥꯒꯥꯅꯁꯨ ꯀꯣꯏꯁꯤꯟꯈ꯭ꯔꯦꯕ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯆꯤꯟꯖꯥꯛꯁꯤ ꯋꯥꯠꯂꯛꯑꯦꯕ ꯆꯤꯟꯖꯥꯛ ꯋꯥꯠꯄꯗ ꯃꯣꯏ ꯆꯤꯟꯖꯥꯛ ꯁꯄ꯭ꯂꯥꯏꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯆꯪꯉꯝꯃꯦꯕ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯄꯨꯕ ꯆꯪꯕꯗ ꯑꯗꯨꯕꯨ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯍꯦꯛ ꯄꯨꯕ ꯆꯪꯕꯁꯤ ꯃꯣꯏꯗꯤ ꯈꯪꯉꯦꯕ ꯃꯣꯏꯁꯤ ꯃꯁꯦꯟ ꯃꯕꯥꯏꯅꯤꯒ ꯍꯥꯏꯅꯩꯗꯣ ꯑꯗꯨꯃꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤ ꯃꯁꯦꯟ ꯃꯕꯥꯏꯒꯤ ꯊꯥꯛꯇ ꯃꯌꯥꯝꯅ ꯃꯃꯤꯡ ꯄꯤꯔꯤꯁꯦ ꯅꯪꯅꯕꯅꯤ ꯃꯣꯏꯅ ꯍꯦꯛ ꯄꯨꯕ ꯆꯪꯉꯦ ꯈꯪꯕꯅꯤꯅ ꯃꯣꯏ ꯆꯤꯟꯖꯥꯛ ꯁꯄ꯭ꯂꯥꯏ ꯇꯧꯒꯗꯕ ꯐꯣꯔꯁ ꯑꯝꯇ ꯂꯩꯇ꯭ꯔꯦꯕ ꯈꯪꯉꯦꯕ ꯑꯗꯨꯗꯨꯅ ꯀꯅꯥ ꯇꯧꯅꯤ ꯍꯣꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯈꯥꯗ ꯂꯩꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯨ ꯂꯩ ꯍꯧꯖꯤꯛꯀꯤ ꯀꯣꯕ꯭ꯔꯥ CRPF ꯂꯩꯌꯦꯕ ꯑꯗꯨ CRPFꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟꯒꯤ ꯃꯤꯡꯗ ꯆꯠꯂꯒ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯄꯤꯕ ꯃꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯗꯔꯀꯥꯔ ꯂꯩꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃꯀꯣ ꯒꯨꯗꯁ ꯑꯣꯏꯕ ꯌꯥꯏ ꯑꯇꯩ ꯑꯣꯏꯕ ꯌꯥꯏ ꯃꯗꯨ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯆꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯍꯨ ꯅꯣꯁ ꯑꯗꯨꯅ ꯀꯣꯕ꯭ꯔꯥꯁꯤ ꯃꯥꯏ ꯃꯥꯜꯍꯟꯕꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯖꯩꯑꯕ ꯃꯤ ꯐꯥꯔꯣꯏ ꯀꯔꯤꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯍꯥꯏꯖꯒꯦ ꯑꯇꯣꯞꯄ ꯗꯤꯁꯀꯁꯟ ꯐꯣꯔꯝꯗ ꯑꯩꯈꯣꯏ ꯌꯥꯝ ꯐꯣꯡꯅ ꯍꯥꯏꯖꯒꯦꯕ ꯀꯣꯕ꯭ꯔꯥ ꯃꯤꯁꯨ ꯐꯥꯔꯣꯏ ꯈꯨꯠꯂꯥꯏꯁꯨ ꯐꯥꯔꯣꯏ ꯐꯥꯔꯤꯕ ꯈꯨꯠꯂꯥꯏꯁꯨ ꯈꯜꯂꯒ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯅꯣꯡꯃꯩ ꯑꯣꯏꯔꯝꯃꯦ ꯍꯥꯏꯔꯛꯄꯁꯨ ꯍꯥꯏꯔ ꯈꯪꯗ꯭ꯔꯤꯑꯕ ꯃꯣꯏꯗꯤ ꯀꯔꯝꯗꯤ ꯀꯩꯅꯒ ꯇꯧꯁꯤꯟꯅꯕꯅ ꯉꯥꯛꯇ ꯃꯄꯨꯡ ꯑꯣꯏꯔꯦꯕ 10,000 ꯄ꯭ꯂꯁ ꯂꯩꯌꯦꯕ ꯆꯤꯡꯗ ꯈꯨꯠꯂꯥꯏꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁꯦ ꯈꯨꯠꯂꯥꯏ 3 ꯐꯥꯔꯒ ꯁꯤꯗꯩꯗ ꯑꯦꯆꯤꯞꯃꯦꯟꯒ ꯑꯣꯏꯈꯠꯂꯒ ꯇꯧꯔꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯁꯤꯟꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯅ ꯑꯩ ꯀꯣꯕ꯭ꯔꯥꯁꯦ ꯀꯣꯃꯥ ꯕꯇꯥꯂꯤꯌꯟ ꯑꯣꯟꯈ꯭ꯔꯦ ꯀꯣꯃꯥ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯗꯕ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯋꯥꯈꯜ ꯃꯥꯡꯉ ꯇꯥꯔ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯍꯥꯏꯔꯤꯕ ꯃꯐꯝꯁꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨ ꯀꯅꯥꯅ ꯑꯣꯏꯍꯜꯂꯦ ꯀꯨꯀꯤꯖꯣꯏꯅ ꯑꯣꯏꯍꯟꯕꯅꯦꯕ ꯑꯗꯨꯅ ꯀꯨꯀꯤꯖꯣꯏꯅ ꯑꯃꯨꯛ ꯂꯥꯟ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯇꯧꯕ ꯉꯝꯕ ꯃꯣꯏꯒꯤ ꯄꯋꯥꯔ ꯃꯣꯏꯒꯤ ꯑꯦꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯑꯗꯨꯗꯣ ꯃꯌꯥꯝꯗ ꯌꯥꯝ ꯁꯝꯅ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯄꯅꯦ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩꯑꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ